disabilities singbu tatita woina tawbiba yawrabadi logi matung ina matik saba cherak phangani haina justice golmai gaifu silu kawina haikre amasung ISTV network ki nauna packet pa over the top OTT service Manipuri ki wangmada komang sauksin na paikalak de Assam ki khwazai gi lanka gi miyam na thagat pa phongdorak de kurumjari meng ta ramna oksari ojifawu gi marueba pau sandona pizre disabilities singda piriba rights sing mapung fana khangbaga loinana disabilities singda tathita woina tawbiba yawrabadi logi matung ina matik sabat dandi phangani haibasi aikoi pumba khaminaba mathau tai haina Manipur Judicial Academy gi director Justice Golmai Gaifu Silu kawina phongdokre wafama sing asi Manipur Judicial Academy ga Department of Social Welfare Manipur ga punna khusam naraga person with disabilities ki maramda sensitization amada training program pangthokpagi tharamda phongdokhibane High Court of Manipuri Conference Hall da pangthokpa thoram aduda Manipur Judicial Academy ge Joint Director M Manoj Kumar amadi Handicap Development Foundation ge functionary S Jasovanta amadi Social Welfare ge Deputy Director L Dhanesorna Resource Person to Nasaru Yaki Manipur Judicial Academy ge Director Justice Golmai Gaifu Silu kawina ngasi pangthuliba sensitization amadi training program asi maruk oina disabilities sing judge sing public prosecutor sing loinana person with disabilities ki thabak toribo organization sing asida person with disabilities sing gidamakta piriba ngaklo sing makhoi gidamakta paikhatkedaba tawgudaba thabak tharam sing mapung fana khaminanabagi pandamda pangthopa tharam ni haiki training program yam tawduna count tawdati ani yom to tawsu mari manga da tawsu participants in stakeholders singuna gyan ta na taminaraga nailaminaraga kaino ekoi rights si ekoi phangpham thokpa rights si ekoi inclusiveness si karito accessibility si karino haibase mayam khaminaraga disabled oiba kamundosu judicial officer oibase moi se oihangadobni ma koi disability duna kaino tawba yaroi haina mayam ama adu kaino tawba ISTV network ki nauna packet pa over the top OTT service Manipur ki wangmada khumang chauksin na paikhalakle Assam ki khwazai gi lanka dasu maipana OTT service ki kuthang da mafam adu ki miyam da ISTV network ki program sing yenghan ba hokre mafam adu ki miyam na ISTV network puthagat pa phong dorakte asi miyam hamda lumai pa program tamjagi madudi hoi imalebak Manipur da maitai ki channel Mati ronda, TV channel yang saya sumaina apa lamdun tesu, aji yang bagi kudong sam pangjare, masih jam nungai pa pawdom ni, masih Manipur ki ISTV ki mati na DB Live kalau na channel tara kak, apa serial sam menungga channel tara sih apa mati ki apa, apa ki mati ki program pangjare ni, masih apa ki apa lam gile apa mati kudi muna hari apa setup box na oraga, kudi mangna DB Live ni kudi magta Mati hoji, mati ronda yang berjaba kudong sahabat penjara bersih, hoji masih di sekitar perwan penjara, yang mana mayak sing upangnya, nungai jari, arau produk jari, lalu mayam su kudi mangna, mati hoji kudi mangna isahagi juga, naki kumai pau, mana mak hoji hari mak jeneng terasi ke pembeli ni mayam su lebih, lalu si nungai mak produk jari. Project Zina Department of Social Welfare Ramadi Musuga Kusam Aduna D16 Youth Summit 2025 Manipur University ki MEMS ki conference hall da hokdokre Empowering Youth for Peace Knowledge and Unity haiba team da nimit humni subna satagada ba summit asi hokdokpagi thoramadu da Civil Judge Junior Division none Hangembam Rosita Project Z ki board committee Longjam Samson to Amade Musugi President Nongtombam Suras na Singbana Thorama Pusingwana Saruk Yaki Manipur de Laiba Tongan Tungan Bo College Amade School Singing Mahirus Sing na Saruk Yadana Pangtok Kibat Summit Asig Mari Lenana Ngasi Hokdopun Mita Mahirus Sing Civil Justice Junior Division None Kanganbam Rosita Galuinana Aingo Eba Maramda Interaction Program Pangtok
Thorom Asiga Mari Renana Musugi President Nongtumbam Surasna Numit Umni Chathagataba Summit Asida Mahiro Singh Skill Empowerment Taunabagi Damakta Mahimasin Gilam Climate Change Ke Honglak Liba Pibam Industrial Sector na Singba Amadi Logi Oibahiram Singda Kana Nenabagi Tabak Pangchokane Masina Mahiro Singh Wakalok Sing Mapung Panba Ngamna Masak Sing Pibaga Luinana Ing Tapa Amadi Amatu Obagi Wakal Sagatnaba Honaba Summit Amane Summit Asigi Manungsana Mahiro Singha Pangcho Leva Interaction Program Singi Matangda Kudak Kudaki Quiz Competition Tiauna Exam Sing Pang Togduna Makoigi Skill Development Ki Matangda Su Sangyang Chatagane Makata na Summit Asida Gate Kangalaba Mahiro Singh National Level Gi Thakta Pangchopa Summit Singda Thanana Pandam Thamli Haike empowerment of youths, more or less skill development in skill development in modern youthful interaction program Tanzania Nomina empower to me future generation empower to me in what field don't field empower to me DJ have those game tamdara curriculum have the look education sector industry sector environment sector like energy sector like development labs develop from Illegal migrants sing Kandong Novagi Special Task Force Semle Haribasi Chuchanpura Kampu P Moregi Oinadi Hariba Special Task Force Asida Kuki Yamata Yahun Bigano Kuki official sing the Tazaba Mata Laite Illegal migrants sing Kandopugi Tabuksumai Park Loihaina former Minister Bizoy Kozam the Fongokre Wafamasi Handak Saliba July Tagi Tang Mapandegi Taragum de Faba Nepal Pokrada Pangtokiba Fast Oceania Indo Nepal Championship 2025 da Indagi Mahu Sinduna Sharuk Yaroba winner Oirakraba Manipurgi football players amadi futsal team opagi thoram da fongdokibane Hiang Tamaya Lekai Deleba CH Priyo Kumar gi yimda pangthopa samna pangthopa thoram maduda former minister Bijoy Kozam Manipuri Human Rights Commission ge member ke Khagendra futsal team ge coach Kangjam Birendra senior advocate Ibotombi amadi social worker Tondang Susaruk Yakhe Former Minister Bijoy Kozam na illegal migrants sing Khandong bagi special task force semle haibasi yamna afaba khongthang ni adubu maru oina hariba mitop khandong bagi thoram masi hena mai pakhan ge haribadi hariba Kuki official sing asi amata yahundana atopa nagana tragana atopa jati ge meyo sing na tahullaba matamda mapung phana mitop khandopa ngamgani haike amaramda sanuro sing opagi thormaduga mari renana Bijoy Kozam na makha taraduna Manipurda tholiba crisis asna national highway animak chathok sasin yadriba sina sanuro sing mapanda tournament championship sing sanaba chatpada flight chatpa natana upai leitre maramasina sanuro sing asina mayum Association Mayam Pullaga Manipur ge governor da Thomjin Duna Sanru Singh Sanaba Mapana Chatpada flight Tongbagi Ataba Mamal Ama Lephan Gadabani Loinana Manipur ge sports asi Hiana Sakot Hanaba sports policy Sema Mathok Tai Haiki National highway say it belongs to the nation Akoi Manipur Khatigi na teba se nation gi lambi neba nation gi lambi ma community amana thinga thamai se yamna thina ikai ngai ni Bharat Sarkar se Asam usuan belai telo. Sports revolution makala mani karino. Akoi pun hona bai aina. Akoi pun je nongwa pulgang tang governor ki gate chatra akoi wakat seba. Olympic association su tokre. Adik association anu su tokre bina akoi coordinating committee में सेमा गांधा मणिपुर सरकार दा governor दा especially Imphal to Kolkata, Imphal to Guwahati masi akoi air flight ki kano se price se masi fix sama especially for the sports personnel sing haida koi demand tok seba akoi tok di koi high the bne oi khang di har ho bi drakanda har kan koi haidri koi break do no agar handak su judo da akoi Taiwan da France da ato akoi gold medal lore madu Manipur sarkar siki budo banate masa na magi ahleman sing association gi adigi magi nuksi jaba mong pang sing mayam duna khair ga chalali neba same thing sigi football sana basa bisisu Government pesa piram moe ba government pesa likte CP na ba hayeng first ta ko mido madu porakanda akoi gi reception to na ba asa ko pijero pesa lei adubo grassroots degi haur na ba sembo na ba pesa de koi leite ba police di mayam lei ba
aduga in kaison liktaba masina khoje akhoi sum sothara lebane loi Lecturers Association Manipur 2018 batch na makoi bu haukiba sahil singini kun go humdoita regular pay piragani haina lenga na lauthokiba order adu ngasi phaba makoi ge regulation ge process pending leire regular pay ngasi phaba phangdana leire haina chaliba tha si kun ga mathoi dege changsilakiba pen down strike asige saiteng ama oina khangbo higher secondary school khangbo ke mairu singnasu aikoi direct tamba phangan biyo government ama pen down strike chathaiba oja singi marakta yasinaba ama athuboda pura u haina ngasi school asige mairu Singna School Complex the Human Tension na Kongyang Sangsin Kre. Aikoi bu mapung fana raik tamba phangan biyo school gi academic atmosphere manghan bigano oja singa government ka yasinaba pubiro haina thaba play card sing paiduna sangsin keba khongjang aduda saruk yakeba scholastic class 12 science ki meheroi elambam yohen bana hojek oja kaya amana pen down strike da saruk yakibana mahiro sing raik mapung fana tamba phangdre masida government na miyang sangbidona mahiro sing mapung fana mahi tamba phangana bagi damakta oja singa yasinaba ama athuboda Biro Haina Lenga ke poning sing silakle Siga thana numit tarukni hena oja singna pen down torpana maram oiraga akoi gi class asi mapum phana hapta amamuk suragle projik po mapum phana tawangam daba asigi mathak tasu hana dege hauna covid na maram oiraga lana maram oiraga akoi gi darik tambasida mapum phadaba amaga loina mayok naraga asumak lagli projik su mapum phadaba ma oiduna leiba sigi mathakta oja singna pen down tawbana maram oiraga akoi gi darik tambada mapum phadaba do tasengna oire basida government na ming changbiduna akoi gi mai masing tambasida mapum phana ngai gi damaktada oja singa jasinaba ma borok piu haiduna aina government gi mai kai gi pungning chingsinjari Nupi IEB singi loop ningol khut Manipur wangjing sapong lakibagi tarilak suba mapo kumon tharamga lina loop asina biba tongan tungan ba korilol gi mana sing dan thopagi tharam ama wangjing de leba korilol sangliam da pangtho khre lamdama siga sagna rebi IEB khaidem pramodini gi photo da haikal leket tamduna ikai khumna bu utkhi tharam aduda Sahitya Academy New Delhi gi Manipuri lol gi advisory committee gi hanagi convener Nomaitem Kiran Kumar ningol khut Manipur wangjing gi poktak loi IEB Yangkhom Indira yauna miyo kana saruk yakhi sangna daba laikhidraba theater director Ratan Thiam gi mafam da su minute ani timin na leptuna awaba phongdokhi thoram aduda lanthokkiba khorilol gi mana sing amasu mana phangkiba aiba aibi sing adudi khaidem pramodini ningsing khorilol mana gi oina aibi yumnam wanglen thobida lanthokhi mana asis sangna daba aiba marangthem Rajendra na katpani Yumnam Kainahal Ai Ihul Sakhang Mana gi oina sangnaraba aiba Marangthem Rajendra da lanthoki mana asi ai bi Yumnam Utambalana mahake laikhidrabi apokpi ge mingda katpani lemjaningai oraba mana animakta sel oina lupa lising manga sakhang se amasung lengyan pi amamam yauri tharmu saruk amo oina ningol khut Manipur wangjing gi aibi ani Yumnam Debjani amasung Yumnam Isai Hanbi ani busu khori leima henthoi bi mengthol piduna ikai khumnabu udki Tharong ki manungstana haukiba sahida tongan ba khoilol gi mana phanglakrebi ningol khut Manipur wangjing gi thomi aibi ani khundong bam gunamani amasung Yamuna Laren Jambusu haraute yamna oktuna puning thawatki Hauji Paugi Martana Ten break Malamunasi. Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and ITT. For details, kindly visit the campus or contact the numbers below. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Admission open Sanali Street Tutorial Thangmaban DMC Road Center Asika Second Foundation Course Class 10 Boseb Amadi Class 9 and 10 CBSE Lagli Bazulagi Tangkut Manga Irai Nimitag Hauseragani ISSLC Exam 2022 2023 2024 Amadi 2025 ki result ta position holder kaya ama CGPA 910 Hawagi Manungda student kaya ama Putok Sakre unit wise test mock test study materials recreational activities boys and girls ki hostel loidana ben service ki kudong saba supizari Honglagli ba punsigi lambi sida araiba chaba yaba makhai sasindari aduna hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule
Jolip 100% natural syrup and capsule. Break it the Makataba Pogda. India ki mafam khudingda pangthok nabagum ngasi Manipur da su Kargil Vijay Divas ki ningsing tharam Palace Compound leba MSF DSK auditorium da pangthok re Manipur lengang na sinduna pangthok ki ba thoram maduda Manipur ke Governor Ajay Kumar Walan athweba mitunglen amadi DGP Rajiv Singh na thoram mapu ina sarup yakhi MLA Singh Security Force ki makok thomo official Singh Indian Armed Forces ki veteran kaya su sarup yakhi Governor Ajay Kumar Walana ngasi kuntarulak subok oina Kargil Vijay Divas ki tharam pangthok leba sina Armed Forces Singh ki kathopugi magul ase munaidana lehoragani haibadu takli Armed Forces Singh na matam khudingda India amadi miyam bungak senaba thawai kubakta haptuna thengaduna lakli ing kumjali sing machampan maudraga mapanda Kargil ge ing khraba mafam aduda Thengna kiba lantham aduna army singi mathona maringjel adu mayek senga takle namit adubo sai khudingi thoramasi pangthokpana tungi mirol dasu mare pak maramda mazati nungsibagi thongna adu hapli handakta terrorist na pahalgam da landarak pada miyoi kya laikidabagi mayukta changsin kiba lanjangda Manipuri ki BSF personal dipake kathokpa adubo singthabu oina mahaki manawna pada Manipur lenga na police ki ASI hapkhre governor na hojik to level amda masigi irang sida su yum kai kaya mangta khre amade mioi lesing kaya IDP oina leide irang asibulo sinaba lengak na tongan tunga mathaba kaya leptana paikhatli masigi manungsana haukiba tha khara sida combined force na khusukulai kaya amasu leptana fagatli Manipur lengak armed forces sing amade CSO sing punduna honabadegi ing tapagi lambida sangsilakli militia group amade mesam yamda aki akhang nanghanba kaya busu leptana phagatuna lakle sakot tharangi thabaksu paikhatli haiki. Each year, this day reminds the nation of those who stood fearless in the face of adversity. It's indeed great to mention that 7 of our brave Manipuri soldiers sacrificed their lives for our motherland in the Kargil War of 1999. The stand that India will always defend its integrity and fight against any act of war or terrorism. India had launched Op Sindoor recently against Pakistan on 7th of May this year. It was a response to the tragic incident of Pakistan-sponsored based terrorism that killed many innocent people in Pahalgam and J&K. In the ethnic violence in the state of Manipur, many have lost their lives and thousands have been internally displaced. The government has taken various steps to solve the crisis and restoring peace and confidence. The joint operation of combined team of state police, armed forces has been able to recover numerous arms and ammunitions over the past few months. The state has been returning to peace and normalcy with the collaborative efforts of the government, armed forces and civil society organizations. Let's all join hands to regain peace, harmony and brotherhood in our state. I reaffirm our strong commitment to safeguard sovereignty, territorial integrity and the safety of citizens. Jai Hind, Jai Bharat, Jai Manipur. District Administration Sandil na mera yuba Bharat Sandil ga punna sinna Sandil District Kargil Vijay Divas ki tharam DC office Sandil conference hall da ngasi pangthokre tharam aduda Kargil ge landa imaleba ki tamakta thawai ka khraba first naga regiment ke sipoi Sandil District ki haikru tampak tege CR Nicholas Mayon amade Khothar dege NJ Benningvir Mayon ge imung manung da District Administration Sandil ki maikai degi amsamba khudul sing PK tharam aduda ADM Sandil Muhammad Firoz Khana 1999 ge Kargil Landa Sandil District ke thauna phaba miyoi ani asina imaleba ki damaga thawai thaki bodobo district asigi mepung khuri makna ningsingona poning thagot phamthoe district asida sunatana khana sainaba yengthinaba yahundana santi leba district ama ohelasi haike tharamadu da additional SP Sandil TS Samna Nipan Suba Manipur Rifles ke Laikul ke deputy commandant W Zadumani DFO Sandil Dr N Munal SDC Singh Motel Saka Premlata Monsang Wangral Yauna district asigi DLO Singh Saruk Yaki. New Delhi Lab Advanced Sports in India ki Apex Body Yama Oriba National Advanced Foundation NAF Manipur Chapters ki Director Oina Thau Punaba Dr Kangabam Romeo Bukhalakle NAF ki Head Office ta Pangtho Kiba Foundation
NAF Manipur chapters ki director oina thopuna ba Dr. Khangema Romeo bu khalakle NAF ki head office ta pangthu ki ba thoram amada wing commander KK Burma retired executive director NAF amadi head office ki president lieutenant general Raman Dhawan ADC na appointment order kusina kibani mahakna sanglaba chai ni forum asida ka thopaga loinana adventure sports mountaineering amadi sports climbing da tawrokhiba thabak tharamda puning thagat poina director ge thopuna ba khalakibani Manipur Sports Climbing Association asu asigumba thaudang asigidamakte NAF pu thagat pa phongdokpaga loinana mahaki mapung makha tarakpa thabak thoramsingda yafa paujel pirakle panbayai mahak hojik Department of Teacher Education Manipur University da faculty oibata natana National Sports University Manipur gesu visiting faculty oina hawolakte ba mahiru sing amade sanuri kayabo lamjing lamtakle mahak hojik Manipur Sports Climbing Association gesu president oina thopuri haina maska ge sarkar tin thadrok bacharol amada haire Taruk Sabha Assam Rifles Tamenglong Battalion Sinduna General Medical Ki Mama Trinity Public School Tamenglong da ngasi pangthokre Assam Rifles ki medical staff na ki maduda mahiroi sama yang khaida ana laing khudong saba pi batana tana hida langthik sing suliam na phangan ki Atiano matam ki manung da lokpa phau makal ani cow tree mangal phau amade telanganai sugar free phau makal ani asi kumbi asige manung sanba sarel ahlu ima panthoibi maninge lawpham da law paritraga mangarom ge lingba yana phaudi hunkhre agriculture department ki director Peter Salam gi miyang makhada Sangailand Organic Farmers Producers Company Private Limited ke chairman su oiriba national awardee Khangenbam Samu Saba amade sarel ahlu ke lawmi singa kusam naduna pangtho ki law paritraga mangarom ge phaudi hunbegi thoramadu ga mari leinana Khangenbam Samu Sabana kumbi asigi tongan bama pham khara da handaki singe sawasina lopham khara thumjinduna laibadagi agriculture department ki director masamak laktuna yengchilaba matung da ngasigi khongthang asi paikhalakpane masigi damakta Peter Salam amadi mahaki makhada laidiba department punamaki makok thomu opunamapu thagatpa phongdokhi yam hybrid mapalamdagi telanga haiba laba isetudagi poraklaga Manipur se test tawbada mai paklaba adungumna sar kenedigi wakhalondudagi akhoi su changjilaga hantak si trial tawraga si yamna wangba phongni haye adu akhoi akutpa phomda su thaba yaba adu akhoi sida skin killer akhoi kamna bisingji tawraga kangdila hongi type ta hullaga nimit hafta tarani gi manungda yetum hybrid insi ahum maribu wangadi akhoi lingthokpa yabagi khudong chaba matam sap chaena sar ahi khang ahi director sing akhoi scientist sing na pribado sap chan onthokpa ngamna ba sai ahup sida khona jabani Saril Ahaluptagi Sorokhaibam Siam Kobalomi Amanasu Handaki Nung Aduna Lopam Kayada Thakiba Hunkiba Pau Kaya Siba Yaropashi the Gikarada Ordabasu Kanaba Haiduna Anganomatamgi Paudising Asi Puraktuna Mapamasida Assemble Sen Pam Kudimak Department Putoktuna Lahun Hunbagi Damakta Director Peter Salam Amadi Mahaki Stapuna Mapu Tagat Pafongdoki Aji Mukhun Mukhotpogi Hudong Zabadi Traba Adumuda Samune Dirtin Kuitana Zeraga Mai dong mayam ji awa wana kitang khar kan mung dra na koi hone jebni pota lo tabe to khoi ga to wi do ai sigi lebak sidadi ai kang na dom sei gudung huli adigi kai man long jing ta ga ta dra ga na kang na kan su lo hon jai phoi ga ju hai uru su khang ni yam noi adu ga kari man long jing ta ya dra ga su peturi pam na khang di kai ga te ka ba ga sigi tang man kitang phang ma da zo lo ba yam noi ba ni mana lo sang mam hen na phoi bu ngam ba ga do ba adigi ne to jidana aina Asi ading metodo ain sei ani hum thena harabnina ai khangjita nei tawjabani directorna sman to bidna to buse matung da so ma na su to biru aduga koi su line sinjage aduga sarbu masi to biru ta ana sarbu hana ai thawseri Khurai Sabam Lekai da Leiba the All Manipur Wali Liba Association and the Research Center na Sagnaraba Ozara Tantiam na Laikidabada Awaba Fongdorakli Malem Gona Theatre ki Taipangda Arang Thawa Misakum Ngalamba Sangyadaba Theatre Director Playwright Ozara Tantiam na Laikidabada All Manipur Wali Liba Association and the Research Center Khurai Sabam Lekai na Thamoi Son Awaba Fongdokre Awa Fongdopagi Tharamadu the Association Asigi President Manipur State Kala Academy Awardee Sri Sabumbam Kondum Singna Thoramapu Ojuna Khurai Sabam Lekai the Leva Head Office the Minute Ani Timin Leptun Awabasu Fongdokre
इमुंग मानुंग आवाज सरुक याबगा लोइना ऑल मनपुरी लेबे एसोसिएशन रिसर्च सेंटर खुराई सबम लैकाई के सेक्रेटरी W सिंगलेना थादरो पचेरोल अमना मखाताना फोंदोरकले मणिपुर मालेम सिदा मसक ताकलम्बा खक नतना थिएटर की लमदसु मालेम पुंबदा पुखट पिरंबा सगनारबा पद्मश्री अवार्ड रतन थियामना लेखदबदा ऑल इंडिया स्टूडेंट फेडरेशन मणिपुर स्टेट काउंसिल की माइकेदगी थमोइसन अवाब फोंदोरकले लोइना लेखदबगी थवाइना मपुगी लेकोलदा इंग सिगना लेबो ओलसनो हाना थौनिजबगा लोइना महाकी लेहौरिबा इमुंग मानुंगी अवाबतसु सरुक यारी हाइरे हर घर जल जीवन मिशन की मखादा मियामदा अरुब इसिंग फंगनबा हाइदुना मोइजिंग कुनगे मोजिंगदा नौना साबा हौरकदेबा वाटर सप्लाई स्कीम बु साबा थिंगिलकपगी मायोक्ता मियामगे ओइबा मिफम अमा मोइजिंग मिना बाजारदा पांगथोखरे मोइजिंग मिना बाजार डेवलपमेंट कमिटी अमदी वाटर सप्लाई डेवलपमेंट कमिटी मोइजिंग अनिना सिन्नना पांगथोकिबा मियामगे मिफम अदुगा मरी लेनना वाटर सप्लाई डेवलपमेंट कमिटी मोइजिंग के सेक्रेटरी तामिजुर रहमान हौजिक वाटर सप्लाई स्कीम सेंबलेबा लमसी मतम अमदा मोइजिंग फाउना चलिबा मयांग इम्फाल रोड असि सेमलकपा मतमदा मोइजिंग मखादगी लायन अम्बु हाइबा मियोय अमना थादोकलमलबा हौजिंगना स्टेट प्रॉपर्टी ओइना लेरबा मफम अमदा साबने मसिदा मोइजिंगदा लेरिबा एजुकेशन गाइड सेंटर इजी सिना मखोयगे लमनि हाइदुना वाटर सप्लाई स्कीम असे साब थिंगिलकपा सि मरि लेनाबा अथॉरिटी ना मखोयगे वा लौबिगनो मफम असे इजी सिना मखोयगिन हाइरिबा असि मोइजिंग मियामना खंगदे मरम असिना इजी सिना कोर्टा से थादुना वाटर सप्लाई स्कीम असे सागपदा अथिंगबा पीरिबा खोंथांग असे हंदोकपियो मरि लेनाबा लेंगाकी अथॉरिटी नसु मोइजिंग मियामगे खंदुना वाटर सप्लाई स्कीम साबगी थबक असे लेप्तना अदुमक साहनबियो हाइखि ngasi मेफम अदुना वाटर सप्लाई स्कीम असे मखाताना साहनबा हाई कोर्ट हियरिंग निमित्ता मियाम हुपना कोर्ट चटपा अमदी वाटर सप्लाई स्कीम असे साबदा अथिंगबा पिरपा खुदिमक मियाम पुन्ना थेंगनमिनबा हाइना वारेप अहुमसु लौख्रे मरी लेनब अथॉरिटी सिंगना हाइरिबा लम से स्टेट नोइना लेरंबनी प्रजा की लमनी मखोई की लम नते मरम मदुना मियाम की ओइबा वाटर सप्लाई की स्कीम से सारिबसिदा मतेंग पांगबियु मखोई की वाकत लौबिरुगनो अखोई की वाकत लौबियु हाइना मरी लेनब अथॉरिटी सिंगदा वाफम से थमजरी हौजी लोइसलकपदा मरुएबा पाव अमुक हना disabilities सिंबु ताथि तावैना तवीबा यावरबदि लोगे मतुगिना मतिक साबा चेराक फंगनी हाइना जस्टिस गोलमै गाइफु सिलु कविना हाइख्रे अमसुं ISTV नेटवर्क के नौना पाइकटपा ओवर द टॉप OTT सर्विस मणिपुर की वांगमद कुमांग साउक्सिन पाइकलकले आसाम की होजाई की लानकागी मियामना थागतपा फोंदोरकले हौजी फाबगी ISTV संदोक सिरिबा पामतांग असवाद टेंशन जरी मियंग ताबिदी बमयाम पुनम पुसो अमुकन खुरुमजरी